ngasi numida waram phongkhiba masum thokhiba tongan tongan manipuri sifong singdigi maruoibe I pausing khonga saraga manipur top channel gi maike digi ma'am na thamjagi Ahanbada Moreh town gi akoibada pausana dingi laina sandorakpa UCM na yengsinkhre Moreh PHC da Pikhiba mobile testing bite Sijinaba Yadana Ahanba Oina Leihouri United Committee Manipur UCM gi President Jai Chandra Konthaujamna Lusingba Tim Amana Hauzik Moreh Town gi Akoibada Dingi Lainana Park Sana Sandorakpa Yengsin Khongsa Chatkre Yengsin Baduda CM na Pikhiba mobile testing by motor Moreh PHC da headlight amadi soyaudana Ahanba Oina Sijinaba Yadana Leihouri Kongsat aduga mari leinana UCM gi President Jai Chandra Konthaujamna paumising da hai Medical Directorate ki makhada leiba Malaria Department na lokhatpam thokpa thabak thoramsing lokhattabadagi dengi laina Tengnopal District ki manungsanma Moreh Town gi akoibada paktaknana sandorakpani dengi gi outbreak asibu control tawbuda asawba thodang lawudoriba District Malaria Officer Station na leitaba haibasi lebak thibani hainasu phongdorakli atopa paw manamo JP Yadana sanaroi sing unaduna wari sakre sanaroi sing na pirakpa suggestion sing BJP gi manifesto da haptun sports pu hena sakot hangadori BJP gi National President JP Yadana ngasi singmairong dalaiba Hotel Classic Grandeur Manipur gi sanaroi sing unaduna wari sakre loinana suggestion box ama thamduna sanaroi sing na pirakpa suggestion sing box aduda thadahan khibaga loinana sanaroi sing na pirakpa suggestion amadi wakhalon sing BJP gi manifesto da haptuna sports pu hena sakot hananaba honagani haiba haina BJP na thajba pikre Thauram Madura Manipur gi Chief Minister N Biren BJP Manipur gi Election in Charge Union Minister Bhupendra Yadav BJP Manipur Pradesh ki President S Sarda Amadi BJP Manipur gi Election Co-in Charge Asok Singhal na singba miyoi singchu saruyaki Thauram Madura saruyaki ba Manipur gi ani suba Olympian 1988 hockey sanaroi Khetrimayum thoiban haikibada Manipur gi Revenue Limited oi haibisi miyamna khangi Manipur gi inkhalakliba matik charaba sanaroi kya thabak phangdabagi issue leiri issue asi leitaba matamna Manipur sports ki lamda lamba pabina belairoi loinana Manipur gi railway project asi athubada loisin biduna Manipur mapandi gi pot pusilakpada thengnari bu khudong sadabasi kokhanbiu karigumba railway project asi loirabadi mapan gi industry singsu state asida miyeng thamlakani haiki Magna haiki bidang si power state asidi hockey Olympian taret puthokre adubu state asigi National Sport Academy da masana si yawhandri masi yawhanba yamna maruoi Manipur National Hockey Academy ama lingbiu loinana Manipur gi Chief Minister N Birena lakthokraba district taret sagadaba hockey turf ki funds center na sanction tawbiragadi hena nungaigani soiki Thauram Gamari Lainana BJP ki National President JP Yadana haikibada Manipur si leba asigi Oina sports ki lamda khwaidigi makokta leiri haibada haiman bathoklai sanabagi lamda Manipur na lebak sigidama khotnaribasi thagatli amadi sakthok saba phawi leba asigi Prime Minister Narendra Modi ni sport pu hena sakhotnaba akan mam yeng thamduna lakli adubu mamang da leiramba lenga ki matamdadi sports pu secondary Oina thambagum tawrami Narendra Modi lenga lakpadagi lenga ki Ahanba priority Oina sports da akan mamiyeng thamba horaki haiki magna haikibda haksang phaba haibasina athoiba lanni haiba wakhalonda sports ka loinana miyabo haksang fana thamnaba pandamda Fit India yoguna singba kya hawdokhi hain supali atopa pawmana scholarship ki deadline extend tabiyu mahairoi sing mari lainaba singna college mahairoi singi scholarship November 13 da deadline piribasi extend tawbinaba college ki mahiroi sing appeal torokli hiramasigi matang nga si DM College ta pangthokpa pawgi mifam da DM College of Arts ki 5th semester tamniba mahiroi Rakeshwar Kaisamna pawmising da hai DM University gi makhada leiriba college singi mahiroi singda mark sheet pithoktabagi wathok asini hauzik 3rd semester kariba mahiroi singi manungda First amasum second semester kariba mahiroi sing exam tawkraba matungda phal laukthokna leiri aduga
थर्ड फोर्थ की एग्जाम की फलसु लौथोक्तुना लेरी फल लौथोक्तबना मरम ओइदुना मार्कशीट असि पीदुना लेरी मसिना मरम ओइदुना ममांग स्कॉलरशिप थाजिनकिबा महिरोइसिंग रिन्यूअल तौबा यादुना रजिस्ट्रेशन तौबा यादना लेरी मरुओइबा मार्कशीट पीदबगी इशू असिदा मियेंग थंबगी महुत्ता रीडिंग सर्टिफिकेट ना मुहुत सिनगनी हैबा मथौ मसक खंगदबा असि कंट्रोलर रजिस्टर अमसुम बीसी की मखार तौबनी रीडिंग सर्टिफिकेट ना मतौ करमना मार्कशीट की मुहुत सिनगनी मसिगी इंश्योरेंस अखोइद पीबियु हाइबिसिनी अखोइना कंट्रोलर उनबा सतपदा उनबा सुखफंग फंगद्रे बीसी दा रजिस्टर दा सतलबसु अमना अमबु थांजिनदुना लेरे हौजि स्कॉलरशिप की डेडलाइन असि नवेंबर 19 ने हौजि फाव मार्कशीट पीबदी लाइरदना एग्जाम हाइदोक्तना लेरी एग्जाम हाइदोक्तना मार्कशीट पिथोकपा हाइबिसि ओइथोक्लोय अदुना मार्कशीट पिथोक्तबा ओइरबसु स्कॉलरशिप की डेडलाइन्स एक्सटेंड तौबिनबा अपील तोरखली मसिगी मयोक्ता महिरोइसिंगना संगसिलकपा खोंजंग असिदा लैंगा अमदि मरि लेनबसिंगना थौदांग लौगदबनी हाइनसु मागना मखाताना फुंदोखी अतोपा पावमना ngarang numidang koilas thakiba lambi nungsitna humbada loina paithokre wai sitpada yorakle ngarang numidang koilas thakiba konjeng hazari lekai gi lambi nungsitna humbada loina paithokre khutna maba wai sitpada nungkup sing loina yorakle hiramasi gi matangna mari leinabasingna yengsindrabadi akanba khongjang sangsilakadori ngarang numidang koilas thakiba konjeng hazari leikai gi lambi sahi tara koila masak ukidraba matung ngarang Ahanba oina thakibani adubo koilas khutha sidi quality yaudre koilas yaudabana khutna wai taibada nungkup sing tholakle mari lenabasingna yengsin bidrabadi lambi asi matam supagi oina thingjilagani haina phungdorakli lambi asi kaisamthong kendra gi manung sanba konjeng hazari lekai gi tidim lambi digi sagol banta khiba yaba yamna maru eb lambi ni lambi asi da sahi tara koilas tharudraba matung ngarang ta thabada ngairi ngaida nongalag oiramni ba phibam asidadi lambi nak yeta leibising sawbana mai hobugo loinana lambi thingjinna ba warep laukhibani hiramasi gi matangna konjeng hazari lekai women welfare association gi advisor laisram बेसोयाना फुंगदोरपदा मसिगी कोइलास खुथा सिदी कोइलास थादना लेरंबन हेना फै कोइलागा तोलगा थाखिबा नुंकुब असि सुमसित सितपदा पाइथोकलिबा सि मतौ करमननो हाइना हंगलदुना लंबी सेमबदा पॉलिटिक्स तबिगनो नियम सुमना लंबी सेमबियो अमसुम बोट पुसिनबिरकनो मरी लेनबा मियोइसिंगना थुपमतमदा येंगसिनबिरगा नौना सेमजिन बिद्रबदी ngasi lambi nakal animak thingliba si matam supigi oina thingjelagani hainasu magna makhatana phungdorakli tentang na topa pawamana jan jagran abhiyan haudokre laingaksna pot chagi mamal hengat handuna lairaba miyamdagi sel khongatpadagi miyam angakpa phangna ware kennedy Hauzuk paliba lengasina lepa leitana essential commodity singda lauriba tax hengalaktuna posagi mamal tangkhalakpagi mayokta ngasi INC gi intendant candidate oiriba KS High Kennedy singagi yumda committee amadi DCC BCC kaksinga khusamnaduna miyamda wakhal tahananaba mass awareness campaign ama oina jan jagran abhiyan gi thorom haudokre hainisu pausna phongdorakli Lushilakpoina tien makan tien amana tami singmi gi kuntra subu mapok kumon pangtokre board ki napak ta naraga khatna sainabada maira pai bi sing yauksin biganu momon leima ngasi yupung taramathirom taba matamda ima yambe momon leima president all manipur tami singmi apun manupi lup tami singmi amasum ima laurembam nganbi president in charge apunba manipur kanba imalop amkil loinana ima thoksom ramni leima president all manipur women social reformation and development samas nupi samas ahumna thoramapu oiduna all manipur tami singmi apunba nupi lupki kuntra subu mapu common thoram oripok yambem lekai mamang community holda covid-19 gi SOP ngakna pangthokre haina pawamana makhatana phungdorakli Thauram ga mari lainana tami singmi gi president yambem momon laimana haikibada board ki matam nakshilak pasida maira pai bi oina laidibasingna board
थादबगी राइट अदु सुमना सिजन हनिंगी मधु नतदना बोर्ड का मरी लेना नापाक तानरग खतना सैनबद मैरा पाइबिसिंग यौक्सिन बिगनो हाइकेनसु पाउसन मखाताना फोंदोरगदि दुगा ngasi goinete paus matang se lusinjarage duga patoksa kibida soikiba lankiba kya yaurs myam ngakpigani matam gi maroi bi pausing leptan update pijara khainasu channel asigi maikedi gi myam na thamjari and thank you